Thaza mahaksu phajaba haiba mingthol phanglubanara nongmatada mapung phana uhandriba machit oina tangkhai oina maithong khumladuna numit khuding amuk tangdi maithong punna hanglammi purnima gi phizol thonladuna thadora e mahausa lairimbi mahakna taibangbu ngauhallagi matagum ayuk anganbadagi sinlangba hauri Renudi ngantana Rasmandal lomda haigatkri yumna leihoribasi kalpanaga chanugani laikol changduna lei heklui punna nachom seminai marakta tangna satlambi chini champra amakhak nachom mayaida rasi leina yeptuna hapi kalpanadi adukki matik haraujakre amuk hanna kumhai yauminnaba phanglaroidra ahoina tummi pairuri mapukning adu ilai laina mama ibema kumuna chatlu hairakpa maruploi anigi haraubada pankhai leikidre amuksu chanu lembi pakhatli gari thoklakaba amuksu haraujai mapukning pena koigadawre iyan yan sinaraba wakhal marak asida mapukning pumlang langi somdadi lukhoisana Sunil bu kauduna insilli machabu jago yengba pukho haina Renugi wa ahanba hawdokpa numit adudagi makha tana wa ngangnadri numit aduda laithokna matam leiri apamba taw haikhrabasu lukhoi mapukningdadi machabu wafam aduda chingsinningi jitana upai tawdana puro sakhang maikhangna halu aina taklakpani haidi khak hairun haibi yadri Sunil nokladuna masana sunupi ado masak khangningi palamlabani pabung shamka thawoina haijinlabasu yade nupasi mana lotchinkibana mahele mapukningi wa sengna haidokpa tanbra natraga haitabra amadi tawri agedagi hauna lamchat asi loina duna laklabani nangne hena khanglibani kari pamlibano wa ama khangnaba hotnabada Kuchana numit masing thekpa kona pote pamle haidana hekta wa ama giri giri taksin basu yaru maduni hena lapthorakpagi maram oidawribani mani pabung shamka ayana bu hotna jaragi phare phare nangonda sinarabani aigidi lukhoi sanana Sunilda hairingai sakhina sumachada insilli makhal makhalgi wa puthokladuna nganbabu chatningnaba liriba wari mayamduda bizedi mathak makha ole pakhang phaningbana ima sija aisu chatkedo ichadi kona imago ina lingsi nayabung chatpadadi yawranu pakhangna koibada angang yawba haunadi ai pakhang karam kanda phagadobano ngaiba yamna wadawri aigi mahut nupa macha nang oina chatlo Sakhi bisum sukladuna onthokpani da ibungo imani ipha phajana hairiba wasi nanada hek hapteda nachalibe matondon sana su yawribani mapukning haraujana ba yenglu chukai dauke aikhoi tondon bo madi karamna yawda di karino masak matau changkhonbi sawong sada chumbi leima sija khanduna yawhaliba jagoini tarai tarai banatte aikhoi tondon gibu sija ningol marakta lamba pabinaba yawbrado phajabada hainaribani nganba mamagi waduda noklai makok nomladuna tondon phajai haidudi aisu yaningi Sakhi atamnana namhang hang kari khalibagi
ꯉꯥꯟꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯗꯨꯅ ꯐꯔꯦ, ꯆꯠꯄ ꯍꯥꯏꯗꯨꯅꯤ. ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯁꯨꯛ ꯑꯩꯕꯨ ꯊꯥꯗꯣꯛꯅꯤꯡꯂꯤꯕꯗꯤ? ꯍꯪꯂꯛꯂꯤꯕ ꯃꯆꯥꯒꯤ ꯋꯥꯍꯪ ꯇꯥꯔꯁꯨ ꯇꯥꯈꯤꯗ꯭ꯔꯦ. ꯌꯥꯔꯦ ꯍꯥꯏꯕ ꯄꯥꯎꯈꯨꯝꯗꯨꯒꯤ ꯇꯨꯡ ꯏꯟꯅ ꯀꯣꯏꯂꯥꯡ ꯂꯥꯡꯈꯠꯂꯤ. ꯑꯍꯩ ꯏꯆꯟ ꯃꯆꯥ, ꯅꯌꯥꯝꯕꯨꯡꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯄꯨꯁꯤꯜꯂꯛꯎ. ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯁꯈꯤꯒꯤ ꯏꯔꯥꯡ. ꯄꯥꯎꯈꯨꯝ ꯑꯗꯨꯈꯛ ꯂꯧꯕ ꯆꯪꯉꯛꯄꯅꯤ. ꯍꯥꯟꯅꯅ ꯃꯥꯡꯖꯧꯅꯅ ꯇꯌꯥꯔꯤ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕ ꯉꯥꯛꯇꯅꯤ. ꯐꯩꯖꯣꯝ ꯂꯪꯗꯥꯏ ꯃꯁꯥ ナꯟꯅ ꯀꯣꯟꯅ ꯀꯣꯟꯌꯥꯏ ꯅꯝꯂꯕ ꯑꯆꯝꯕ ꯐꯩꯖꯣꯝ ꯅꯠꯇꯦ, ꯃꯨꯒꯥ ꯐꯩꯖꯣꯝꯅꯤ. ꯍꯦꯟꯅ ꯃꯝꯁꯤꯜꯂꯕ ꯊꯔꯣ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯀꯨꯔꯇꯥ ꯈꯨꯗꯥꯡ ꯀꯛꯄꯤ. ꯃꯆꯥꯒꯤ ꯀꯥꯗ ꯄꯨꯟꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯝꯃꯤ. ꯃꯦꯔꯥ ꯊꯥ ꯑꯣꯏꯕꯒꯤ ꯁꯥꯕ ꯍꯟꯈ꯭ꯔꯕ ꯏꯪꯁꯤꯜꯂꯛꯄ ꯃꯇꯝꯅꯤ. ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯏꯪꯕ ꯍꯧꯔꯕꯅꯤ. ꯃꯗꯨꯃꯛꯅ ꯂꯦꯡꯌꯥꯟ ꯑꯗꯣ ꯑꯄꯥꯕ ꯁꯣꯜ ꯑꯃ ꯑꯣꯏꯅ ꯅꯤꯡꯊꯤꯖꯅ ꯊꯨꯞꯂꯗꯨꯅ ꯅꯥꯀꯜꯗ ꯊꯝꯂꯝꯃꯤ. ꯆꯅꯨ ꯂꯦꯝꯕꯤꯗꯤ ꯂꯣꯏꯁꯤꯜꯂꯤ. ꯉꯟꯇꯥ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ. ꯃꯃꯥꯅ ꯃꯈꯨꯠꯅ ꯆꯦꯠꯅ ꯂꯣꯜꯂꯕ ꯊꯔꯣ ꯑꯉꯥꯡꯕꯤ ꯃꯆꯨꯒꯤ ꯐꯤꯒꯦ ꯈ꯭ꯋꯥꯡꯗ ꯊꯣꯟꯈ꯭ꯔꯦ. ꯑꯃꯝꯕ ꯍꯤꯒꯣꯛ ꯃꯆꯨꯗ ꯈꯨꯗꯥꯡ ꯈꯨꯅꯤꯡ ꯌꯧꯅ ꯁꯥꯡꯊꯗꯨꯅ ꯇꯨꯔꯤꯕ ꯑꯄꯥꯕ ꯔꯦꯁꯝꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ. ꯉꯛꯁꯝꯗ ꯕꯣꯀꯨꯜ ꯄꯔꯦꯡ ꯑꯃꯈꯛ ꯌꯥꯟꯊꯩ. ꯂꯝꯗꯥꯡ ꯐꯤ ꯃꯄꯥꯟ ꯄꯤꯛꯅ ꯆꯠꯄ ꯄꯥꯇ꯭ꯔꯤꯛ ꯄꯥꯕꯗꯨꯅ ꯍꯛꯆꯥꯡꯕꯨ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯏꯜꯂꯤ. ꯋꯥꯏ ꯋꯥꯏ ꯇꯥꯔꯤꯕ ꯁꯝꯂꯥꯡꯗꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯇꯧꯔꯨꯗ꯭ꯔꯤ. ꯃꯆꯣꯏ ꯇꯥꯅ ꯃꯅꯤꯡ ꯇꯝꯍꯜꯂꯗꯨꯅ ꯄꯨꯂꯞ ꯊꯥꯗꯣꯛꯏ. ꯑꯣꯏ ꯊꯪꯕ ꯅꯥꯞꯄꯗꯅ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ, ꯇꯈꯦꯜꯂꯩ, ꯈꯥꯒꯤ ꯂꯩꯍꯥꯎ ꯑꯉꯥꯡꯕ, ꯑꯉꯧꯕ ꯄꯨꯟꯅ ꯌꯥꯟꯁꯤꯟꯗꯨꯅ ꯁꯦꯝꯂꯤꯕ ꯅꯥꯆꯣꯝ. ꯃꯔꯛ ꯑꯁꯤꯗ ꯔꯥꯁꯤ ꯂꯩꯅ ꯊꯤꯜꯂꯤ ꯆꯟꯗꯟ, ꯂꯥꯏꯕꯛ ꯑꯃꯗꯤ ꯅꯥꯇꯣꯟꯗ. ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯐꯖꯕ ꯍꯥꯏꯕ ꯋꯥꯍꯩꯗꯨꯃꯛꯅꯁꯨ ꯏꯀꯥꯏꯔꯝꯒꯅꯤ. ꯐꯖꯕ ꯍꯥꯏꯕ ꯑꯩ ꯑꯁꯤ ꯅꯨꯖꯥ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ꯭ꯔꯥ ꯈꯟꯗꯨꯅ ꯆꯅꯨꯅ ꯑꯗꯨꯝꯅ ꯂꯝꯕꯦꯜ ꯊꯣꯛꯂꯛꯄ ꯕꯤꯃꯣꯜꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯎ ꯇꯥꯔꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯤ ꯎꯅꯔꯨꯒꯦ ꯈꯟ. ꯅꯨꯄꯤ ꯑꯅꯤ ꯑꯗꯣ ꯔꯥꯖꯃꯟꯗꯜ ꯂꯣꯝꯗ ꯂꯥꯛꯏ. ꯎꯄꯥꯛꯊꯣꯡ ꯂꯥꯟꯊꯣꯛꯂꯗꯨꯅ ꯇꯦꯔꯥ ꯂꯝꯕꯤꯔꯣꯝꯗ ꯐꯥꯎꯖꯤꯜꯂꯒ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯃꯥꯟꯗꯞꯇ ꯀꯠꯇꯧꯔꯤꯕ ꯀꯨꯟꯖꯔꯥꯁꯅꯤ. ꯑꯩꯒ꯭ꯌꯥ ꯖꯥꯇꯤꯁꯣꯔ ꯍꯣꯏꯒꯤ ꯍꯦꯛ ꯃꯥꯟꯗꯞ ꯃꯌꯥꯏꯗ ꯒꯣꯄꯤ ꯄꯨꯝꯕ ꯄꯣꯠꯂꯣꯏ ꯁꯦꯠꯂꯤ. ꯑꯅꯛꯄ ꯕꯥꯃꯣꯟ ꯃꯥꯟꯗꯞ ꯊꯤꯔꯛꯄꯗ ꯃꯈꯣꯏꯒꯤꯗ ꯇꯥꯔꯕꯅꯤ. ꯔꯦꯅꯨꯒꯤ ꯄꯣꯠꯂꯣꯏ ꯄꯥꯟꯈꯠꯂꯝꯂꯤ. ꯃꯇꯧ ꯂꯩꯕꯤ ꯁꯕꯥꯟꯗ ꯄꯣꯠꯂꯣꯏ ꯊꯣꯟꯕꯗꯤ ꯂꯥꯏꯒꯤ ꯃꯆꯥ ꯍꯦꯛ ꯃꯥꯜꯂꯤ. ꯃꯇꯥ ꯑꯅꯤ ꯉꯟꯇꯥ ꯂꯦꯡꯂꯛꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯔꯕ ꯃꯄꯨꯛꯅꯤꯡ ꯄꯦꯟꯅ ꯍꯔꯥꯎꯖꯩ. ꯔꯦꯅꯨꯒꯤ ꯑꯄꯣꯛꯄꯤꯁꯨ ꯃꯊꯟꯇ ꯉꯥꯏꯔꯝꯕꯗꯒꯤ ꯃꯆꯥꯒꯤ ꯂꯨꯅ ꯇꯤꯟꯅꯖꯔꯤꯕ ꯃꯔꯨꯞ ꯑꯅꯤ ꯂꯥꯛꯄꯗꯨꯅ ꯈꯔ ꯀꯣꯝꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯩ. ꯑꯗꯨꯕꯨ ꯆꯅꯨꯅ ꯂꯥꯛꯄꯗꯣ ꯃꯁꯥ ꯏꯆꯤꯡ ꯆꯤꯡꯅꯩ. ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯑꯁꯤ ꯖꯒꯣꯏ ꯃꯔꯛꯇ ꯋꯥꯊꯣꯛ ꯑꯃꯨꯛ ꯊꯣꯛꯂꯕꯗꯤ ꯖꯥꯠ ꯖꯥꯠ ꯈꯜꯂꯤ ꯃꯃꯥꯗꯨꯅ. ꯖꯒꯣꯏ ꯍꯧꯈ꯭ꯔꯦ. ꯄꯨꯝꯂꯥꯡ ꯂꯥꯡꯂꯝꯕ ꯇꯞꯊꯔꯛꯏ. ꯐꯤꯗꯥ ꯊꯥꯔꯤꯕ ꯑꯗꯣꯝꯗ ꯂꯥꯞꯇꯛꯅ ꯆꯅꯨ ꯑꯃꯗꯤ ꯀꯜꯄꯅꯥ ꯐꯝꯗꯨꯅ ꯔꯦꯅꯨꯒꯤ ꯖꯒꯣꯏ ꯌꯦꯡꯉꯤ. ꯖꯒꯣꯏꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯈꯔ ꯃꯤꯠꯌꯦꯡ ꯅꯥꯊꯩꯔꯛꯄꯗ ꯆꯅꯨ ꯂꯦꯝꯕꯤꯗ ꯍꯦꯛꯇ ꯇꯥꯏ. ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯩ. ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯁꯤꯗꯤ? ꯁꯨꯅꯤꯜ ꯉꯥꯟꯕ ꯍꯧꯗꯨꯅ ꯂꯥꯛꯄꯗꯣ ꯔꯥꯖꯃꯟꯗꯜ ꯂꯣꯝꯗꯗꯤ ꯆꯪꯗ꯭ꯔꯗꯨꯅ ꯅꯥꯀꯜꯗ ꯍꯥꯏꯗꯣꯔꯛꯏ. ꯂꯝꯕꯦꯜ ꯅꯥꯀꯜꯗ ꯖꯒꯣꯏ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯂꯤꯕꯁꯤꯡꯅ ꯂꯩꯅꯕ ꯌꯣꯜꯂꯤꯕ ꯉꯥꯃꯣꯛ ꯄꯔꯦꯡ ꯌꯣꯜꯂꯤꯕ ꯑꯗꯣꯝꯗ. ꯖꯒꯣꯏ ꯌꯦꯡꯅꯤꯡꯗ꯭ꯔꯦ, ꯉꯥꯃꯣꯛ ꯑꯣꯏꯅ ꯄꯥꯝꯂꯦ ꯍꯥꯏꯕ꯭ꯔꯥ? ꯉꯥꯟꯕꯒꯤ ꯋꯥꯇꯥꯗꯨꯗ ꯁꯨꯅꯤꯜ ꯐꯩꯔꯞ ꯌꯦꯡꯉꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯑꯖꯀꯥꯜꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯐꯪꯗ꯭ꯔꯤꯕ ꯃꯤꯕꯨ ꯃꯥꯜꯂꯤ. ꯅꯨꯡꯒꯤꯁꯨ ꯏꯪꯒ꯭ꯔꯥꯖꯤꯗꯅ ꯏꯁꯇꯣꯅꯤꯁ ꯃꯇꯝꯗꯒꯤ ꯈꯣꯡꯗꯣꯏꯔꯛꯄ ꯄꯥꯈꯪꯂꯣ? ꯉꯥꯟꯕꯁꯨ ꯁꯨꯒꯠꯂꯗꯨꯅ ꯍꯧꯔꯦ ꯅꯪꯒꯤ ꯋꯥꯍꯩ ꯑꯃ ꯀꯥꯡꯕꯗ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ. ꯍꯣꯔꯦꯜ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯉꯥꯡ ꯃꯆꯥ ꯃꯁꯨ ꯌꯥꯎꯔꯝꯂꯁꯨ ꯉꯥꯃꯣꯛꯁꯤ ꯃꯆꯥꯎ ꯂꯥꯟꯁꯤꯟꯕꯗ
ꯄ꯭ꯔꯦꯝꯒꯤ ꯙꯔꯥ ꯑꯣꯔꯣ ꯑꯣꯔꯣ ꯈꯅꯥꯎ ꯃꯅꯨꯡꯁꯤꯗ ꯍꯩꯕꯤꯔꯒꯦ ꯈꯥꯝꯅꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯅꯠꯇꯗꯤ ꯅꯪꯅ ꯈꯪꯗꯕ ꯂꯩꯇꯦ ꯄ꯭ꯔꯦꯝꯒꯤ ꯄ꯭ꯔꯚꯨ ꯄ꯭ꯔꯦꯝꯅꯥꯊ ꯑꯩꯅ ꯄ꯭ꯔꯦꯝ ꯍꯩꯇ꯭ꯔꯕ ꯊꯃꯣꯏꯗ ꯍꯨꯟꯈꯤꯕ ꯕꯁꯟꯇ ꯃꯔꯨ ꯔꯥꯖꯃꯟꯗꯜ ꯑꯁꯤꯗ ꯌꯦꯅꯤꯡ ꯍꯨꯟꯍꯟꯒꯦ ꯈꯟꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯖꯒꯣꯏꯗꯤ ꯊꯦꯡꯂꯞ ꯆꯪꯁꯤ꯫ ꯑꯅꯤꯗꯨ ꯐꯅ ꯀꯨꯏꯅ ꯃꯄꯥꯜꯗ ꯀꯣꯏꯗꯨꯅ ꯂꯩ꯫ ꯃꯔꯛ ꯑꯁꯤꯗ ꯍꯧꯔꯦ ꯆꯅꯨꯒꯤ ꯏꯍꯧ ꯑꯣꯏꯍꯟꯅꯤꯡꯗꯕ ꯏꯍꯧ꯫ ꯕꯤꯃꯣꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯇꯣꯏꯅ ꯑꯉꯥꯡ ꯊꯥꯖꯤꯜꯂꯛꯇꯨꯅ ꯆꯅꯨꯕꯨ ꯀꯧꯊꯣꯛꯏ꯫ ꯆꯅꯨ ꯊꯣꯛꯁꯤ ꯌꯥꯗꯦ꯫ ꯑꯅꯝ ꯀꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯁꯣꯝꯗ ꯀꯜꯄꯅꯥꯁꯨ ꯁꯥꯎꯅꯤꯡꯕꯅ ꯇꯨꯃꯤꯟ ꯐꯝꯕ ꯐꯥꯎ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯜꯂꯤ꯫ ꯆꯅꯨꯅ ꯊꯦꯝꯗꯨꯅ ꯇꯞꯊꯍꯜꯂꯤ꯫ ꯐꯝꯐꯝ ꯁꯤꯟꯗꯣꯛꯏ ꯃꯤꯅ ꯄꯥꯛꯅ ꯎꯗꯕ ꯀꯥꯆꯤꯟ ꯑꯃꯗ꯫ ꯅꯨꯡꯊꯤꯜ ꯑꯊꯦꯡꯕ ꯑꯗꯨꯋꯥꯏꯗ ꯁꯨꯅꯤꯜꯒ ꯉꯥꯟꯕꯒ ꯃꯥꯟꯗꯞ ꯆꯪꯂꯛꯏ꯫ ꯁꯨꯅꯤꯜꯅ ꯑꯃꯨꯛ ꯍꯟꯅ ꯔꯦꯅꯨꯕꯨ ꯉꯥꯟꯕꯗ ꯃꯁꯛ ꯇꯥꯛꯏ꯫ ꯐꯖꯗ꯭ꯔꯥ? ꯀꯦꯊꯣꯔꯛꯄꯗ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦ꯫ ꯉꯥꯟꯕ ꯌꯦꯡꯅ ꯈꯨꯝꯂꯛꯏ꯫ ꯐꯖꯩ꯫ ꯖꯒꯣꯏ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯈꯤꯁꯤ ꯁꯛ ꯈꯪꯅꯍꯧꯅꯕ꯫ ꯃꯗꯨꯃ ꯑꯩ ꯗꯥꯏ ꯂꯩꯇꯦ꯫ ꯈꯪꯅꯗ꯭ꯔꯃꯛꯁꯨ ꯌꯥꯔꯦ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯨꯃꯗꯤ ꯇꯥꯛꯂꯝꯁꯤ꯫ ꯀꯔꯤꯒꯤ ꯇꯥꯛꯀꯗꯧꯔꯤꯕ? ꯇꯥꯛꯇ꯭ꯔꯕꯁꯨ ꯌꯥꯏ꯫ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯕꯥꯔꯇꯣꯟ ꯀꯜꯂꯛꯂꯕꯅꯤꯅ ꯂꯥꯛꯂꯝꯃꯤ ꯎꯠꯂꯝꯗ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯚꯥꯠ ꯉꯥꯛꯇꯕ ꯍꯥꯏꯅ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤ꯫ ꯉꯥꯟꯕ ꯁꯨꯅꯤꯜꯗ ꯍꯥꯏꯔꯞ ꯌꯦꯡꯉꯤ꯫ ꯖꯒꯣꯏ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯈꯤꯁꯤ ꯌꯥꯔꯦꯀꯣ? ꯐꯔꯦ꯫ ꯁꯨꯅꯤꯜ ꯃꯃꯤꯠ ꯆꯣꯏꯊꯣꯔꯛꯇꯦ꯫ ꯉꯥꯟꯕꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯑꯍꯜꯁꯤꯡ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯊꯣꯛꯂꯛꯄꯗ ꯁꯦꯜ ꯀꯠꯇꯨꯅ ꯈꯣꯏꯔꯝꯅꯩ꯫ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯄꯗ ꯖꯒꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯉꯥꯟꯕ ꯃꯤꯅꯤꯜ ꯃꯔꯛꯇꯨꯗ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯃꯄꯥꯜ ꯊꯣꯛꯈꯤ꯫ ꯖꯒꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯔꯥꯡ ꯇꯧꯕ ꯇꯥꯟꯖꯥꯅꯤ꯫ ꯔꯦꯅꯨ ꯄꯣꯠꯂꯣꯏ ꯄꯨꯕꯗ ꯃꯁꯥ ꯋꯥꯟꯊꯒꯗꯧꯔꯤ꯫ ꯏꯁꯤꯡ ꯍꯪꯅꯔꯛꯄꯗ ꯂꯩꯇꯕꯒꯤ ꯆꯅꯨ ꯕꯥꯃꯣꯟ ꯖꯥꯇꯤꯁꯣꯔ ꯍꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯇꯍꯥ ꯆꯦꯜꯂꯤ꯫ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗꯅ꯫ ꯁꯣꯝꯗ ꯀꯜꯄꯅ ꯔꯦꯅꯨꯒꯤ ꯂꯤꯛ ꯑꯃ ꯑꯅꯤ ꯂꯧꯊꯣꯛꯇꯨꯅ ꯃꯁꯥ ꯈꯔ ꯌꯥꯡꯈꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯂꯃꯈꯥꯡꯗ ꯈꯨꯗꯥꯡ ꯇꯥꯞ ꯐꯥꯔꯛꯏ꯫ ꯕꯤꯃꯣꯜꯒꯤ ꯃꯆꯥꯗꯨꯅꯤ꯫ ꯂꯝꯕꯦꯜꯗꯨꯗ ꯑꯅꯤꯗꯣ ꯉꯔꯪ ꯉꯪꯅꯩ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯗꯨꯅ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈꯤꯕꯒꯤ ꯃꯝꯁꯤꯜꯂꯛꯄ ꯃꯇꯥꯡ ꯌꯧꯔꯕꯅꯤ꯫ ꯆꯅꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯃꯤꯄꯥꯏꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯀꯟꯅ ላꯎꯔꯒꯅ ꯀꯔꯤ, ꯇꯨꯃꯤꯟ ꯌꯥꯔꯒꯅ ꯀꯔꯤ, ꯃꯃꯤꯠꯇ ꯄꯤꯅ ꯄꯨꯝꯊꯟ ꯊꯟꯒꯠꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤ, ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯗꯧꯕꯒꯤ ꯂꯩꯔꯝꯂꯕ ꯅꯨꯄꯤꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯁꯤꯟꯒꯅꯤ, ꯋꯥꯒꯅꯨ꯫ ꯆꯅꯨ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯍꯟꯖꯤꯟ ꯈꯨꯝꯃꯤ꯫ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯇꯧꯏ ꯃꯤꯅ ꯄꯥꯎ ꯇꯝꯂꯨꯔꯕꯗꯤ ꯄꯥꯖꯤꯅ ꯁꯣꯏꯗꯅ ꯁꯥꯎꯒꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯕꯨꯁꯨ ꯕꯗꯅꯥꯝ ꯄꯤꯕ ꯌꯥꯎꯗꯧꯔꯤꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯒꯅꯨ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ꯫ ꯆꯅꯨ ꯆꯠꯀꯦ ꯄꯥꯛꯅ ꯌꯥꯗꯦ꯫ ꯁꯣꯝꯗ ꯉꯥꯟꯕ ꯉꯥꯍꯧ ꯃꯥꯟꯗꯞꯂꯣꯝꯗ ꯖꯒꯣꯏ ꯂꯣꯏꯁꯤꯜꯂꯝꯂꯅꯤ ꯈꯟꯅ ꯂꯥꯛꯏ꯫ ꯏꯂꯥꯞ ꯂꯥꯞꯇꯅ ꯑꯅꯛꯄꯗ ꯉꯔꯪ ꯉꯪꯅꯔꯤꯕꯗꯣ ꯍꯥꯏꯐꯦꯠ ꯇꯥꯏ꯫ ꯈꯣꯡꯊꯥꯡ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯑꯃꯒꯤ ꯈꯨꯗꯥꯡ ꯐꯥꯔꯤꯕꯗꯣ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯕ ꯄꯨꯔꯅꯤꯃꯥ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯏꯁꯦꯡ ꯁꯦꯡꯅ ꯎꯏ꯫ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯏ, ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ? ꯉꯥꯟꯕ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯐꯥꯔꯝꯕ ꯈꯨꯗꯥꯡ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯔꯝꯂꯕꯗꯤ ꯈꯟꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯄ꯭ꯔꯞ ꯂꯥꯛꯅ ꯆꯠꯊꯣꯛꯈꯤ꯫ ꯉꯥꯟꯕ ꯆꯅꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯒ, ꯀꯅꯥꯅꯣ? ꯀꯔꯤ ꯇꯧꯔꯤꯕꯅꯣ? ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯆꯅꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯤ꯫ ꯃꯔꯝ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯉꯥꯟꯕꯒꯤ ꯐꯤꯖꯤ ꯌꯥꯜꯂꯨꯏ꯫ ꯈꯣꯟꯖꯦꯜ ꯇꯅꯤꯛ, ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨ, ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯌꯨ꯫ ꯉꯥꯟꯕ ꯆꯞ ꯂꯦꯞꯇꯨꯅ ꯆꯅꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯣꯟꯖꯦꯜꯗꯣ, ꯈꯣꯟꯊꯣꯛꯇꯣ ꯏꯌꯥꯟ ꯌꯥꯟꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯃꯗ
ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯍꯥꯏꯅ ꯑꯁ꯭ꯔꯩ ꯅꯤꯔꯛꯈꯤꯕ ꯈꯣꯟꯖꯦꯜ, ꯑꯍꯤꯡ ꯑꯃꯗ ꯑꯩꯗꯤ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯕ ꯈꯣꯟꯖꯦꯜ, ꯀꯔꯝꯕꯅ ꯀꯔꯝꯕꯅꯣ ꯈꯟꯗꯣꯛꯐꯝ ꯈꯪꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯄꯥꯡꯒꯜ ꯐꯨꯗꯣꯛꯂꯗꯨꯅ ꯈꯨꯝꯂꯨꯏ, ꯊꯤꯟꯒꯤ ꯊꯤꯀꯅꯥ ꯇꯥꯛꯄꯤꯌꯨ꯫ ꯆꯅꯨ ꯃꯄꯨꯛꯅꯤꯡ ꯐꯥꯊꯔꯛꯏ, ꯀꯞꯅꯤꯡꯂꯝꯕ ꯄꯥꯈꯠꯂꯝꯕ ꯄꯨꯝꯕ ꯇꯅꯤꯛ ꯇꯅꯤꯛ ꯂꯩꯔꯤꯕ ꯄꯤꯔꯥꯡ ꯃꯈꯨꯠꯅ ꯇꯞꯅ ꯇꯩꯊꯣꯛꯏ, ꯉꯥꯟꯕꯗ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯊꯤꯀꯅꯥꯗꯤ ꯑꯗꯣꯝꯅ ꯁꯦꯡꯅ ꯈꯪꯕꯤꯔꯤꯕꯅꯤ꯫ ꯑꯩꯅ ꯈꯪꯕ? ꯁꯤꯡꯒꯥꯔꯩ ꯃꯈꯣꯡ꯫ ꯋꯥꯍꯩ ꯑꯗꯨꯗ ꯉꯥꯟꯕ ꯃꯄꯨꯛꯅꯤꯡ ꯄꯨꯝꯂꯥꯡ ꯂꯥꯡꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯈ꯭ꯔꯕꯒꯨꯝ ꯇꯧꯋꯤ ꯆꯤꯡꯅꯔꯝꯕ ꯀꯣꯛꯂꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯅꯨꯖꯥ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯁꯦꯡꯅ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯛꯂꯤꯕ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯃꯉꯥꯜꯗ ꯏꯂꯪ ꯂꯪꯅ ꯎꯔꯤꯕ ꯁꯛꯇꯝꯗꯨꯅ ꯃꯤꯠꯀꯤ ꯑꯄꯦꯟꯕ ꯑꯣꯏꯌꯨ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯎꯄꯥꯏ ꯑꯃ ꯈꯟꯅ ꯈꯟꯅ ꯆꯅꯨꯕꯨ ꯄꯨꯗꯨꯅ ꯂꯝꯕꯦꯜꯔꯣꯝꯗ ꯂꯥꯛꯏ꯫ ꯋꯥ ꯏꯉꯥꯡ ꯉꯥꯡꯅꯗꯦ, ꯉꯥꯟꯕꯗꯤ ꯉꯥꯏ ꯉꯝꯗ꯭ꯔꯦ꯫ ꯁꯛꯇꯝ ꯑꯗꯨ ꯀꯔꯝꯅ ꯎꯒꯅꯤ ꯈꯟꯕꯇꯇ ꯃꯊꯧ ꯑꯃ ꯑꯣꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯇꯦꯟ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯝꯕꯦꯜꯗ ꯆꯠꯂꯤꯕꯗꯣ ꯉꯥꯟꯕꯅ ꯀꯧꯁꯤꯜꯂꯤ, ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯏꯕꯨꯡꯉꯣ? ꯈꯨꯔꯥ, ꯂꯥꯇꯦꯟꯗꯣ ꯈꯤꯇ ꯊꯥꯡꯒꯠꯄꯤꯌꯨ, ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯕꯅꯣ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯎꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯇꯦꯟ ꯊꯥꯡꯒꯠꯂꯛꯏ꯫ ꯉꯥꯟꯕꯁꯨ ꯈꯨꯗꯥꯡ ꯘꯔꯤ ꯑꯗꯣ ꯂꯥꯇꯦꯟ ꯇꯝꯅꯗꯤ ꯊꯥꯡꯖꯤꯜꯂꯨꯔꯦ, ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯗꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯑꯗꯨꯗ꯫ ꯇꯨꯁꯣꯟꯅ ꯇꯊꯛ ꯇꯊꯛ ꯄꯥꯡꯂꯤꯕꯤ ꯃꯤꯠꯁꯅꯥ ꯑꯅꯤ, ꯄꯤꯛꯇꯛ ꯇꯧꯕ ꯅꯥꯇꯣꯟꯗ ꯇꯥꯔꯤꯕ ꯆꯟꯗꯜ ꯃꯃꯤ, ꯅꯥꯞꯄꯒꯤ ꯅꯥꯆꯣꯝ, ꯏꯄꯠ ꯄꯠꯊꯗꯨꯅ ꯂꯦꯛꯊꯔꯕ ꯅꯥꯆꯣꯝ ꯃꯔꯛꯀꯤ ꯇꯈꯦꯜꯂꯩ, ꯅꯥꯀꯜ ꯑꯃꯗꯅ ꯍꯥꯏꯗꯣꯛꯇꯨꯅ ꯅꯥꯞꯄꯗ ꯌꯦꯞꯂꯤꯕ ꯅꯨꯖꯥꯒꯤ ꯁꯝꯂꯥꯡ, ꯍꯥꯏꯉꯝ ꯇꯧꯉꯝꯗ ꯂꯩꯔꯤꯕ ꯆꯤꯝꯕꯥꯜ, ꯂꯥꯇꯦꯟꯒꯤ ꯃꯩꯉꯥꯜꯗ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯂꯪꯈꯠꯂꯤꯕ ꯆꯣꯝꯂꯥꯡ ꯑꯅꯤ, ꯏꯄꯥ ꯄꯥꯅ ꯏꯜꯂꯤꯕ ꯂꯝꯂꯥꯡ ꯐꯤ, ꯑꯌꯤꯡꯕ ꯃꯥꯂꯪꯅ ꯌꯩꯕꯗ ꯇꯥꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯄꯨꯝꯕꯨꯝ ꯇꯥꯕ ꯈꯨꯠ ꯑꯅꯤ꯫ ꯉꯥꯟꯕ ꯁꯣꯔ ꯑꯃꯨꯛꯇꯪ ꯊꯤꯡꯒꯠꯂꯨꯔꯒ ꯅꯨꯡꯁꯥ ꯁꯣꯔ ꯃꯄꯤ ꯑꯣꯏꯅ ꯑꯃꯨꯔꯛ ꯍꯣꯟꯗꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯥꯔꯅꯤ ꯈꯨꯔꯥ, ꯑꯩ ꯌꯦꯡꯊꯣꯛꯀꯗꯧꯕ ꯄꯥꯝꯃꯨꯔꯦ, ꯁꯛꯇꯝ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯃꯨꯔꯦ꯫